ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯪ 2016ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯏꯔꯥꯡ ꯍꯧꯔꯛꯄꯅꯤ ꯍꯥꯏꯅ ꯕꯥꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯜ ꯗꯦꯕꯆꯥꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯗꯤ Pm-Istv makada dialysis tawriba anabasingda dialysis tawba lakpa khudingi register tawduna biometric lawbagi chana kanglon ama hablakpa sina chawna awaba mayoknari haidi Kurumjari ISDB paw meeting tabiri bapum namakpu taram nokchari paw sandokna pizare English ngani kunhumdogi me ahumdagi Manipurda thokliba kanglupki irang asida lengak miyamgi apamba thabakto onthoroktabadagi irang haurakpani haina balgi president El Devchana Bisnupurda leba Bisnupur akoiba apunba lupki office ta pangthokpa pawmising unabada haikre Devchana makhata na haikibada miyamna khanba mihutna miyamgi khalaktre mai ising lambi thong education yauna hiram khudingda sonthare miyamgi punsi amati lanthum ngakpa lengak na ngamjre yelhomi ngak senaba sarkarna lokhatpa yaba Baksing amata laukhatana leiba haibasi yelhomi miyamgi laibak thibani prajagi mihut khudimak luraba tanja asida kok chungsin nabiro isagi iramda mai chaklibasi kanna bahona biro mai haudringaida sangtainaba purakna bahona ba mathautai su nomlaga hingliba kayana iramdam kananaba amadi santi hanjilaknaba lambida thoraklaga protest story basi lengak asina khangna matam chana thabak paikhatpiyu haiki Aigi party ki instruction union government asi tau hai ade central government asi hairap ngairi haiba pot kunima pauthok piraga aigi iramdam mai sai iramdam kandaba yade haiba sina mangoina na thamaga maduda thabak tauna ba yari mo khay atuba matam da hona biu adu natragadi suk choi soidna iramdam manipur se thon ningdaba amok ta thokidriba madi thon ningdaba pot ama soidna tholak pa yabagi adu laba tanja adu yorok labra aina koina ujjabani Aigi imungi isasingbo aigi imangda tana dana mitop laga halarabada maduda yengaga laibang ngamba adungba government si gi nakong yongna badu neba ko ngasi ngangjari bise Bal Women's Wing President Oinam Binana Manipur gi wathok loishin ge hairabadi mangjong na hana loishin ba yarabani Tronglao bi da thokiba thokdok aduga mari lenana mapa mama na mihat pacherak pidriba fawba asiba hakchang lawroi haibasida sawat kani kokomina sinduna thaji gi tangkun ga manga da chatkiba rally da desam gi hana gi president mayengbam somorjit ta chathakiba thawong miyam khangna singdokadabani mama oibi sing leibak ki mama oibiu nupi na leibak semani nupi na leibak thugaibani afaba nupi oiduna leibak semsi Kuki na tampakta maitei hatpa chingdana naga hatuna leiriba asigi mayokta yaningdaba fongdoktuna khongjang changsin ba miyambo NIA na sinaduna fagani ki haliba se miyam na kigadaba nate haiki Nupi na lebak thugai bani nupi na lebak kan bani tamdana maitei se kuki na kumtharaga mayum da tumma hale chingdana naga hale adugi damakta irang horiba mama singse NIA da phane ni hairabani na asigumba mathung hoktaba kese achuba matamda kaktaba taragadi NIA lising lak su mama kudi manipur mama kudi mangna chak chana thengnani haba se sima thamjage Pm-Istv gi makhada dialysis tawriba anabasingda dialysis tawba lakpa khudingi register tawduna biometric lawraga dialysis tawba amadi loiraba matungda su biometric lawbagi anoba chana kanglon ama hapchilakpa sina anabasingda hen awaba pire hairi hiramasigi matangda ngasi dialysis anabasing yauna All Manipur Dialysis Patients Association na pawgi mifam ama Manipur Press Club ta pangthokre pawgi mifam aduda association gi executive member Chongtham Laxmina anoba chana kanglon asina anab amana dialysis tawbada pung marirom changi madu loiraba matung amuk loibegi biometric lawnaba approval ngaihanbada pung ani ahum mari natraga nongalaga lakna bahairapa kaya asina dialysis loiraga pothagadaba anabasingda hena awaba pibada natana numidangda dialysis tawbasing ahing lekpa natraga nongalomdaida hanaba yaubana arapadigi lakpasingda chawna awaba piribase mari leinabasingna yengsin biduna anabasingna thengnariba khudong chadabasing asi kokhanbiyu hairi Dialysis is lower above the other biometrics is number in the shoot again. Whom I knew the hospitals that don't like another other number of the Rena Moala or the Bibumba, which hospital site is when Hyder Hyder, other the Marks of when Hyder is a patient in nothing, the river was a Kantabiraga. The way I began having to in Viraga.
हाइडी ngसाई बायोमेट्रिक नंबरगिगा ngainabagi kitang short out tongnaga whether staff in the kalibu khangde ama tawbu khangde kaido ya khami de basi problem kitang short out tongnaga si haijini hospital je me noi nam jida dialysis tawi je babina tawi season tawi training tawi asian tawi noi lo ya madam problem tawi ado lisang sina hospital je na ju kota biro bagi private hospital je na ju kota biro bagi ana wajin je dum lai ne ba ado sigi ana bo circular je thoba matum je ju patient bina tingari bawa je kita kami raga hospital side ni ju government side ni ju kai do ya ke kana biraga sigi problem je kita to raga su relax awna do ado sigi ba ya ko Chief Minister Yumnam Khemcha nangasi Imphal East ki manung chanba Sandrok Laibungda Ibudau Funal Ningthau Telhaiba Santhok Ningthau Apan bagi laisang ama sangakre Thauramadu MLA L Rameshwar Maitei su serugya ki Lamdam Madong gi miwe kya su serugya ki Peace Committee Kanglaipak Manipur PCKM na achangba senfam puthokuna thinungai awang lekai wa number 5 talaiba ibudau thangjingi miam tinfam sanglen saduna ibudau thangjing thinungai gi lai committee da khusinakre thinungai lai committee na sinduna Peace Committee Kanglaipak Manipur saba sanglen khutsinabagi thoram aduda PCKM gi advisors oiriba hanagi UNLF ki chairman ningthemcha sanayamana hai haujik Manipur da oiriba punna khundaminariba furup masel Manipur gi machi da hana sunaba thokliba aikoi nakpak tanariba ching amasung tamgi nuksi chana na laiminaramba asi thugairakhiba amasung hena thugairakpa yabagi phibam thoglakba asida aikoi gi oina furup ki oiba laifam lensing asi matam chana ira thongni thoram pangthokpa sisu tawdaba yadraba amane masi furup khutima ki oina magi top saktam adu ngakpada amana amabu ikai khumnagadabani loinana jonglaubi gi thogdokta pikliba angang ani leikhidaba amasung ukrul district ta mihar asina aikoi masel kangkhong chaina baselakpa thorangni haina makhata ki ngasi awana mayam su ko no kona bada thawak tori badu ba si association adagi local clubs organization mayam mera pabi na mayam sing sigi apun ba pangal sagatana apoi tungi mirol ge namakta adum ba lambi yat pada akoi loina ma ko sunsin narga thawak to na si habi wapam se presentation ngasi thamdele Ngasigi thauram aduda Peace Committee Kanglaipak Manipur gi President Rajesh Maitei Thamna Popi Nupi Yaifa Marup ki member singsu serugya ki Lamdam asida leiriba mahiroi singbu makhong sombi baga loinana mahai masingi lamda talent leiraba angang sing khangdoktuna need UG gi competition singda mai pak khannabagi pandamda ahan state level competition oina all Manipur need UG talent han English ni kuntaruk pangthokre kwa kaithal moirangpure lekai khagempali road ta leiba mangal study cafe and library hall da pangthokba need UG talent han competition adu sip ani thokna khaitokga loinana apunba mahiroi chahum mukna serugyari ngasigi talent han ki Thauramga Mari Lenana, Chemistry One Stop Solution ki founder Laishram Krishna Kantana, Class 10 amadi 12 ki pre-board ki exam ki adugumna Lamdam sigi mahiroi singna NEET UG exam sarugya jangaida angang sing asigi manungda fumduna leiriba makoi ki talented oiba knowledge adu khangdokpani. Masi mamang chahida chemistry khaktang pangthoklambadu handak chahida ki hauraga chemistry physics amadi biology puna pangthokpani. Hairiba competitive exam asi chahi khudingi pangthoknaba pandam thamle. Asigumba exam competition asida mahiroi singna seruk yabana tungda makhoina thengnagadaba ahoba sing khangdaba sing khangdokpada chauna mateng oibada natana lakadaba competitive exam singda makhoi masada akib amata yaudana yamna laina competition exam singda seruk yaba ngamgani haibigi chauna thazaba lai haiki tuye kumbada koina pre-board ke exam do adumaina NEET ki da just before NEET exam tha dingai da NEET ki yamna talented or bangang sing khandokpada yamna help oina bi da makta akoina higher competition se pangthok jabani mamang chahi da akoina chemistry kaktang hana pangthok jaramane do handa ki orani akoina physics chemistry bio pullaga is in every year khuding gi pangthokani ado handa ki isna hanba fastest 11 jo oibani student se ayamba moina enroll to kan nearly 500 muk aduga submit tor ko 300 muk hen above tor ko ado hoji ngasi la ko dadi hofa hoji phogi nadi hanbagi da nearly akoi sipani thongna leibane hoji ko nearly 100 plus mukti thar mathangi da muk yengbata Paugi marak thana tembe brega mata longmina se Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. Dada! Ibe makigano. Azabat mo. Sige yumse. Next TMT na checksin na laksilaga tamlo banine. Dada lang se juhar habaga amta kidrabo. Asumna mayam na machalbo ngapshan lugum. Masige yumasibu asoya nan pokadabatagi. Next TMT na ngapseli. Next TMT juhar habati ngaktok na basembani. Zarman technology siya na mana concrete katok na tinaba matamda. Kapamul amuk pihena hengal adli. Next TMT strength is in the quick. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯥꯎ ꯃꯈꯥ ꯇꯥꯅ ꯄꯤꯖꯔꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 13:30 ꯇꯥꯕꯗ ꯎꯈ꯭ꯔꯨꯜꯒꯤ ꯔꯤꯡꯒꯨꯏ ꯇꯨꯡꯉꯧ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯔꯤ Handak ikui kuidringai mamangda nisa chaba miwe ahumna UFO gi flag sizinaduna huran chinthi gi thabak tawre haina social media da viral oirakraba matung hairi bahuran chinthi gi thabak tawruba miwe ahum amadi makoi gi imung manung miwe sing adubo Universal Friendship Organization UFO gi Central Committee gi maikei gi kaukhatuna leipak miyam gi mafam da sengdok hankhre hiramasi ga mari leinana hiang thang haibok ching da leiba UFO Central Headquarter dangase organization asigi thomi singa loina na pangthok ki bapau gi mifam amada UFO gi Secretary General Y Mairaba Angom Lamdam asige haurakliba Naharol Singbu Masamau Fana Thamduna Maraipak Nungsi Khanghanaba gidamak Lairiba Organization asige flag amabu ka henba nisa chaba mioi kharana sizinaduna huran begi licha chatharamba haibasi UFO asige maikai digi akanba mongda kandem tawi mara lairaba mioi sing asi matung quarter da kaukhatuna wakhal taminabagi tanja asi lobani organization asige flag asi kanagomba amatana maram chadana sizinabagi thabak ngasidegi athingba thamle haike हाइरिबा मोई मयाम सिगी मनुंग सिदा सजालगी मेंबर नि हाइना हाइजबा अमा यावरिबसे करिमो ओइरम थोबदी हाइरिबा मियोइ से अखोइ सही अमगी ओइना मासे सजालदगी तानथोए करिमो यावरम थोबदी अदुगा सजालगी लेरिबा संग मयाम सेसिदा हाइबा मी से अमुक हना संगहनबा यादे सही सिमा करिगुम्बा संगहनबा थोमबा मद फतम द थोल ताबुदी संगहनले मी अमसुंग मसा मसाना अखोगी टेक्चाक खुदमक्तो मसा मसाना पुजगदबनी हाइबसी UFOना मयाम खंगना मीडिया की थोंगदा मयाम खंगना संदोपिनबा मीडिया की थोंगदा हाइजरी लोशिलकपदा मरोइबा पाउ मोकना पिजरे इंग्लिसिंगनी कुन हुमदोगी मे अहुमदगी मणिपुरदा थोकलिबा कांगलुकी इरांग असिदा लेंगाकना मियामगी अपांबा थबकतो ओंथोरक्तबदगी इरांग हौरकपनी हाइना बालगी प्रेसिडेंट एलदेव चाना हाइख्रे अमदी PMJAY gi makhada dialysis tawriba anabasingda dialysis tawba lakpa khudingi registered tawduna biometric lawbagi chana kanglon ama haplakpa sina chawna awaba mayoknare hairi Hauzik fawbagi na sibina sandokchaba Manipuri paw matang sida loizare mireng tabiri bupum nabakpo amukana khuramjare